Kuina Thinkraba Lalholub KCP People's War Group ki Chairman lamjingbatomtv ngarang Delhi Police ki Special Cell Southwest Range amadi Manipur Police ki Additional SP Roni Mayengbong ki apunba kangbu amana Delhi dagi fagatkhroi mioi asi mahaka loinaba mioi singa changjafam longnaba hotnarambadagi fakhibani hairi Lalholub asi Manipur ki Chief Minister da kihan khanganbagi thabak chathabada senaba loop amani haina pawgi source amana hairi ngasi ayuk pung 3:30 tarakpa adwaida Nongpok Sekmai Police Station ki manung chanba hizam khunouda mioi ama mangaksamda thangna lelaga halamle chenaba mioi police na fagatkhre thodok aduda laikhidraba mioi adugi mamingna MD Mangi chahi yankhai apokpa MD Wahi Kawi Sikhongdagini Numit taruk ni chukna sathagadaba Manipur University Festival MU Fest 2020 ngasi haunabi matung ina Manipur University ki Administrator General Singna hodokre hodokpugi tharom aduda Administrator General Singna Manipur University ki firal singkhatpaga loinana contingent taraga mapalna mass march satke More da leiba commando team amana Imphal More lambi gi loksaw thong manakta miui amadagi yamlaba brown sugar kaya fagatpa ngamkre miui aduna thorakpa bike aduda yauramba amubu machugi plastic khau taret adu hangdoktuna yenglubada gram 538 lumba brown sugar oiramgani chingnaba packet marifu yauramba thengnakhi hairi Jiribam District ki Ningsing Khulda Lairiba Hospital asigi akoibada Lairiba miyamna Hospital asibo thingba gi changsilakiba khongjanggi ngasi marini chuba numit phawba lepa laitana changchili khongjang singna makhoina taliba demand Hospital asigi CMO asi sindoktriba phawba lepa laitana sathakigani haibaga loinana OPD block mamangda wakat mifam phangki Thasida pangthokadoriba yausang kumhaida nupi singda thoganingdaba thodok sing thokhandaba haiba paujel puba Manipur gi Kasinkoya sinba thungna satkadaba car rally ama ngasi Women Against Crime na sinduna kangla gate gi lamthakre sahi khudingi pangthokpa yausang kumhaina lakpada nupi da thokpa crime kaya ngakthoknanaba ngasi gi satkadoriba khongchat asina nupi oibi khakta natana maru oina mama mapa amadi nupa singsu wakhal tahanba changi haina ngasi gi car rally edu lamthabada sarugya kiba amuko gi advisor PS Devana haiki Sanamahi lining bu hena sakhotnaba amadi fagatnabagi matangda maitai furup Sanamahi lining loi singi mifom ama ngasi khurai konsam laikai da pangthokre maitai National Assembly MNA na sinduna assembly asigi luchingba CS Ibom Chakhuman gi yumda pangthokpa mifom aduda MNA gi president NG Thambal ngau amadi advisor Maibam Tomba Khumanna thoramapu oina sarugyaki Azim Premji University Foundation for Ecological Security FES Housing and Land Rights Network Lands Rural Development Institute Land Rights Initiative NCAER NRMC WRI Indiana Puna Kusamna Sinduna Institution Innovation Information in Governance Haiba Timda Numit Humni Sathagadaba Mari Suba India Land and Development Conference ILDC 2020 Indian International Center New Delhi da Hudokre Widows and Orphan Resource Development Trust WORDT gi Mari Suba Kumon Thoranga Mari Lainana Ahanba Mapuroiba Kaina Krabi Nupi Oibi Singi Numit Palam Tobaga Loinana Asamba Kudol Po Sing Piduna Ikai Kumnaba Utkre Thoromaduda Manipur University gi Hanigi Vice Chancellor Professor Hizam Tombi Trust Asigi Author N Gunindro Central Agriculture University gi Vice Chancellor Professor Moirangthem Premjit Amadi Manipur University gi Chemistry Department gi Hanigi Professor Dr. Moirangthem Daneshorna Mathang Sina Chief Guest President Amadi Guest of Honor Singh Oiki National Commission for Women Sinba Power Walk Haina Mingthonba Peaceful Protesta Manipur dagi International Model and Social Activist Mayang Lambam Dainasu Sarugyaki Khongsat adu ngarang numidang wairam pung 8 tarakpa matamda India Gate dagi Zanpat Fawba Chatki Khongsat adu nupi singda hanthana yengbiba amadi nupi singi hak khonggoi nabiba kaya sibo yaning daba utpa placard kaya su sizinakhi loinana pen daba kholaw kaya su lawki ngasigi khongsat adu da Delhi da laiba North East ki mahiroi nupi kaya su sarugyaki Matam kiyagi mamangdagi awana taraba laitalaira imung singda mateng pangduna miyamgi yaifanaba tawduna laklaba amadi awonba Manipur ama oinanaba honariba Bishnupur District ki manungda laiba Common Service Center Digital Service tawriba singna punsinduna semba Grow Green Manipur gi thaumi singna thanga kendra gi manung chana laiba Karang Bhamo laikai lamlai singdagi ningthaujam angangsa sahi 39 mapuroiba En Yaimagi imung manungda ngarang chana thangna polam sing amadi sel gi mateng pangkhoi
Nongmi oiba free health camp ama humanity service oina laiba hingminasi aikhoina health department CMO Bisnupur amadi Karang Island Development Organization kidoga kusamnaraga thanga kendra gi manung chana laiba Karangi ibudhau khuman pokpa community hall da ngarang pangthokoi ENT Theatre na sinduna National Theatre Festival 2020 pangthoklagani hiramasigi matang da ngasi Major Khulda laiba Manipur Press Club da Paumi Singa Unaba Amada Festival asigi Organizing Committee ki Chairman L Radha Kumar na phongdurakpada Festival asi Eastern Zonal Cultural Center EZCC Kolkata amadi Sangit Natak Academy New Delhi gi miteng makhada pangthokadabani mahakna high festival asida mapalam gi play ahum amadi NT Theatre gi oina play ani utkani